ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯃꯤ ꯃꯆꯦꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯈꯝ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯦꯁꯣꯔ ꯑꯃꯗꯤ ꯅꯚ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯄꯨꯈꯝꯁꯨ ꯊꯥꯗꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ "ꯍꯣ ꯏꯃꯥ, ꯀꯔꯤꯅꯣꯝꯃ ꯂꯩꯔꯦ, ꯀꯔꯤꯅꯣꯝꯃ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯚ ꯑꯃꯗꯤ ꯃꯍꯦꯁꯣꯔ "ꯀꯩꯗꯧꯔꯕꯒꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯃꯍꯦꯁꯣꯔ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯚꯁꯨ "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ" ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ "ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩ ꯀꯔꯤꯅꯣꯝꯃ ꯇꯧꯔꯦ" ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ "ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯅꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯂꯦꯞꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯝꯃꯤ꯫ ꯑꯩ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯒꯅꯤ, ꯑꯩ ꯀꯔꯤꯅꯣꯝꯃ ꯇꯧꯔꯦ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯦꯁꯣꯔꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯨꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯑꯁꯨꯝꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ" ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ "ꯑꯩꯅ ꯃꯈꯣꯏꯗ ꯈꯔ ꯊꯤꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯉꯥꯡ ꯁꯛꯈꯤꯕ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯏꯃꯨꯡꯅꯣ! ꯑꯩꯅꯗꯤ ꯆꯤꯟꯗ ꯈꯔ ꯉꯥꯡꯖꯔꯕꯁꯨ ꯏꯃꯧꯅꯤ, ꯂꯠꯅ ꯐꯅꯕ ꯌꯥꯔꯔꯣꯏꯗꯕ, ꯇꯠꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯔꯤꯅꯤ, ꯂꯧꯁꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ, ꯏꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ" ꯍꯥꯏꯗꯨꯅ ꯈꯣꯝꯗꯣꯟ ꯋꯣꯛ ꯈꯣꯡꯅ ꯀꯞꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯚ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯤꯅ ꯉꯥꯡꯂꯨꯒꯦ ꯑꯃꯗꯤ ꯃꯈꯆꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯨꯒꯦ, ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯂꯥꯏꯔꯦꯟꯁꯅꯥꯗꯁꯨ ꯊꯤꯅ ꯉꯥꯡꯗꯨꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯆꯥꯅꯨꯄꯥꯅ ꯈꯪꯕꯗꯒꯤ "ꯇꯧꯔꯨꯔꯅꯨ ꯄꯥꯕꯨꯡ" ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯪꯊꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯣꯡ ꯉꯥꯝꯐꯨꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯅꯚ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯣꯝꯗꯣꯟꯗ ꯐꯥꯎꯕ ꯇꯥꯛꯂꯝꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯚꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯂꯝꯕꯤꯗ ꯋꯥꯀꯤꯡ ꯂꯥꯛꯄꯗꯣ ꯊꯦꯡꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯤꯡ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯊꯨꯡꯒꯥꯡ ꯌꯧꯔꯛꯄꯗ "ꯍꯩ, ꯃꯁꯤꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯃꯆꯥ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯔꯤꯕꯗꯨ ꯑꯁꯣꯝꯗ ꯑꯉꯥꯡ ꯑꯃꯗ ꯆꯦꯜꯂꯦꯗꯅ ꯍꯥꯏ꯫ ꯑꯁ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯌꯥ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ"꯫ "ꯑꯦ, ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯉꯤꯕ, ꯃꯃꯥꯁꯨ ꯊꯣꯏꯅ ꯀꯥꯏꯕ ꯅꯠꯇꯦ, ꯑꯃꯥꯏꯕꯤ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ, ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯉꯥꯏꯁꯦꯟ ꯑꯣꯏꯅꯤꯡꯗꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯈꯔ ꯀꯣꯛ ꯕꯦꯔꯥ ꯂꯩꯕꯖꯥꯠꯅꯤꯗ꯫ ꯈꯪꯗ꯭ꯔꯦ, ꯃꯤ ꯋꯥꯈꯜ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯅꯦ, ꯃꯣꯏꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯁꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯐꯥꯔꯒ ꯄꯣꯔꯛꯎ, ꯆꯥꯎꯅ ꯍꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯤꯕꯅꯤꯅꯦ꯫ ꯃꯁꯛ ꯃꯇꯧꯗ ꯐꯖꯔꯤꯕ, ꯑꯗꯣꯛꯅꯁꯨ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ꯫ ꯍꯩ, ꯑꯗꯨꯗꯤ ꯅꯪꯗ ꯅꯠꯇꯦꯗ, ꯑꯩꯁꯨꯅꯤꯗ"꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯉꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯚꯅ "ꯀꯔꯤꯅꯣꯗ, ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅꯁꯨ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯛꯂꯤꯕꯗꯨꯅ ꯀꯔꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯁꯦꯡꯅ ꯈꯪꯕꯁꯨ ꯅꯠꯇꯦꯗꯣ, ꯄꯥꯞꯅ ꯁꯥꯒꯠꯂꯒ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯆꯣꯞꯂꯅꯤꯗ꯫ ꯍꯦꯔꯥ, ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯗꯗꯤ ꯍꯥꯏꯔꯨꯔꯒꯦꯗ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯅꯚ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤꯕ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯅꯚ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ "ꯄꯥꯕꯨꯡ, ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯔꯥꯗꯣ ꯂꯣꯠꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯚꯅ ꯉꯥꯡꯉ ꯉꯝꯗ꯭ꯔꯗꯨꯅ "ꯑꯩꯁꯤ ꯅꯃꯥ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯅꯠꯇꯦ, ꯅꯣꯏꯒꯤ ꯏꯃꯥꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ"꯫ "ꯄꯥꯕꯨꯡ, ꯍꯧꯒꯠꯈ꯭ꯔꯕꯅꯤ, ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤ"꯫ "ꯑꯣ, ꯑꯩ ꯂꯥꯛꯏ ꯍꯥꯏꯌꯨ"꯫ "ꯑꯧ, ꯍꯣꯏ ꯄꯥꯕꯨꯡ". "ꯂꯣꯏꯁꯤꯜꯂꯨ ꯅꯪꯒꯤ ꯊꯕꯛꯇꯣ, ꯂꯣꯏꯁꯤꯜꯂꯨ, ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗ ꯍꯥꯝꯇꯣꯛꯂꯒ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯐꯤꯗꯥ ꯑꯃ ꯄꯨꯊꯣꯔꯛꯂꯗꯨꯅ ꯅꯚꯕꯨ ꯐꯝꯍꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯚ ꯃꯊꯃꯣꯏꯗ ꯄꯨꯡꯄꯦꯟ ꯄꯦꯟꯕꯒꯨꯝ ꯇꯧꯔꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯋꯥꯏ ꯇꯩꯕꯗꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯦꯟ ꯁꯅꯥꯗꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯅꯕ ꯎꯕꯗ ꯑꯩꯃ ꯇꯥꯏꯉꯣ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯑꯩꯅꯦ ꯑꯩꯁꯤ ꯅꯪꯒ ꯋꯥ ꯑꯃꯇꯪ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩꯁ ꯑꯇꯩ ꯅꯠꯇꯦꯗ ꯉꯥꯏꯈꯣꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯅꯣꯏꯒꯤ ꯏꯃꯨꯡꯒ ꯇꯧꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏ ꯇꯨꯃꯤꯟꯅ ꯑꯌꯨꯛ ꯑꯁꯤꯗ ꯀꯅꯥ ꯎꯍꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯩꯅꯦ ꯍꯌꯦꯡꯂ ꯀꯔꯤꯅꯣꯃ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯂꯒꯗꯕꯅꯤꯀꯣ ꯇꯥꯏꯉꯣ ꯏꯆꯦꯝꯁꯤꯅꯗꯤ ꯌꯥꯗꯕꯒꯨꯝ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣꯕ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯅꯒꯅꯤ ꯐꯔꯦ ꯑꯩ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯀꯣ ꯊꯣꯏ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯌꯥꯔꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯌꯥꯔꯤꯕꯅꯤꯀꯣ ꯐꯔꯦ ꯂꯩꯍꯧꯔꯣ ꯑꯩ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯑꯩ ꯂꯥꯛꯑꯝꯃꯦ ꯀꯥꯏꯅ ꯋꯥ ꯂꯥꯎꯒꯅꯨ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯅꯕꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯌꯨꯝꯗꯒꯤ ꯑꯩꯅ ꯊꯣꯛꯂꯛꯈꯤꯕꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯤꯅ ꯀꯔꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯁꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯂꯒꯦꯗꯅꯁꯨ ꯍꯥꯏꯔꯝꯂꯦ ꯀꯔꯝꯅꯣ ꯑꯩꯁꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯌꯥꯗ ꯍꯦꯟꯅ ꯄꯥꯝꯁꯤꯜꯂꯨꯔꯕ ꯍꯣꯏꯗꯍꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯩꯁꯨ ꯍꯌꯦꯡ ꯍꯥꯡꯆꯤꯠꯂ ꯀꯔꯤꯅꯣꯃ ꯑꯍꯜ ꯂꯃꯟ ꯈꯔ ꯄꯨꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯕ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯣ ꯂꯝꯕꯤꯗ ꯊꯩꯅꯩ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯀꯗꯥꯏꯗꯅꯣ ꯄꯥꯕꯨꯡ ꯑꯁꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯗꯗꯤ ꯆꯪꯉꯨꯔꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯂꯩꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯕꯛ ꯇꯧ ꯏꯄꯥ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯍꯦꯁꯣꯔ ꯅꯕꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯉꯥꯡꯂꯨꯒꯦ ꯑꯃꯗꯤ ꯆꯩꯔꯨꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯃꯍꯥꯛ ꯈꯟꯖꯥꯟꯅꯔꯗꯨꯅ ꯈꯨꯜꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯂꯧꯔꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯆꯥꯗꯣ ꯊꯛꯂꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯗꯨꯕꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ ꯃꯍꯥꯛꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠꯁꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯉꯥꯡꯂꯨꯒꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯥꯏꯅ ꯑꯩꯈꯣই ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯁꯣꯏꯗꯅ ꯁꯨꯝꯂꯒ ꯄꯥꯕꯨꯡꯁꯦ ꯊꯥꯔꯛꯂꯝꯂꯒꯅꯤ ꯐꯩ ꯑꯩ ꯃꯥꯕꯨ ꯎꯅꯗꯕꯗꯤ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯦꯁꯣꯔꯗꯣ ꯆꯥ ꯒꯤꯂꯥꯁ ꯑꯗꯨ ꯄꯔꯞ ꯊꯛꯆꯤꯜꯂꯒ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯃꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯆꯥꯒꯤ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯤꯅꯦ ꯍꯥꯏꯕꯗꯨꯗ ꯏꯍꯦ ꯏꯇꯩꯃ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯆꯥꯒꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯒꯝ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯀꯧꯊꯣꯛꯂꯤ ꯁꯥꯒꯩ ꯉꯥꯟꯕꯤꯁꯨ ꯀꯔꯤ ꯂꯩꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯃꯍꯦꯁꯣꯔꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯃꯍꯦꯁꯣꯔꯗ ꯃꯍꯥꯛꯅ ꯀꯞꯆꯗꯨꯅ ꯅꯍꯥꯛꯀꯤꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯆꯥꯎꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎ ꯄꯥꯡ ꯁꯨꯕꯅꯤꯗꯣ ꯑꯩꯒꯤꯗꯤ ꯎ ꯄꯥꯡꯁꯨ ꯁꯨꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗ ꯅꯪꯅ ꯌꯦꯠꯂꯨꯔꯒꯅꯨ ꯑꯩꯁꯨ ꯏꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯟꯅꯖꯕ ꯏꯃꯥ ꯕꯕꯥꯅ ꯌꯥꯕ ꯃꯤ ꯑꯃ ꯊꯤꯈ꯭ꯔꯣ ꯑꯩꯁꯨ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯍꯦꯁꯣꯔꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦꯗ ꯐꯩ ꯑꯗꯨꯕꯨ ꯑꯩ ꯍꯪꯗꯤ ꯁꯣꯏꯗꯅ ꯍꯪꯈꯤꯒꯅꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯀꯔꯤꯅꯣ ꯌꯥꯝꯕꯨꯡ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯤꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯃꯥꯏꯕꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯗꯨꯛ ꯊꯤꯅ ꯇꯝꯅꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯍꯥꯛ ꯑꯁꯦ ꯂꯥꯛꯂꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯥꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ ꯍꯥꯏ ꯃꯗꯣ ꯅꯈꯣꯏꯒꯤ ꯏꯃꯥꯒ ꯅꯪꯒꯅ ꯁꯤꯜꯂꯒ ꯊꯥꯖꯤꯜꯂꯛꯂꯤꯕ ꯂꯥꯏ ꯅꯠꯇ꯭ꯔꯣ ꯌꯥꯝꯕꯨꯡ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯒꯗꯕꯩ ꯃꯍꯨꯠ ꯌꯥꯔꯦ ꯉꯁꯤꯗꯒꯤꯅꯦ ꯑꯃꯨꯛ ꯈꯛꯇ ꯎꯅꯔꯒꯨꯝꯁꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯒꯩ ꯉꯥꯟꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤ ꯃꯍꯦꯁꯣꯔ
ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯆꯤꯟ ꯃꯔꯩꯗꯣ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯈꯤꯗꯦ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯕꯗꯣ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯐꯨꯡꯕꯪꯅꯔꯕ ꯋꯥꯈꯜꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯈꯤꯕꯗꯣ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯍꯧꯗꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯍꯥꯛꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯈꯣꯝꯗꯣꯟꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯍꯥꯛꯅ ꯇꯥꯏ ꯇꯁꯦꯡꯕꯗꯤ ꯈꯣꯝꯗꯣꯟꯅ ꯃꯍꯦꯁꯣꯔ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯅꯤ ꯈꯣꯝꯗꯣꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯍꯦꯁꯣꯔꯅ ꯇꯥꯕꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯑꯣ ꯉꯔꯥꯡ ꯑꯍꯤꯡ ꯏꯃꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕ ꯗ꯭ꯔꯃꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯇꯁꯦꯡꯅ ꯎꯕ ꯅꯠꯇꯦꯗꯅ ꯃꯍꯥꯛꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯌꯥꯗꯕꯗꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯕꯗꯅꯥꯝ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯆꯂꯥꯛ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯦꯁꯣꯔ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯂꯦ ꯁꯣꯝꯗꯅ ꯈꯣꯝꯗꯣꯟꯅ ꯍꯣꯅꯦ ꯉꯔꯥꯡꯗꯣ ꯑꯩꯅꯅꯦ ꯑꯃꯨꯛꯇꯣꯏꯕ ꯀꯞꯁꯟꯅꯕꯒ ꯂꯥꯎꯁꯤꯟꯅꯕꯒ ꯁꯥꯒꯩ ꯉꯥꯟꯕꯤꯗꯣ ꯏꯅꯥꯛꯇ ꯂꯥꯛꯏ ꯊꯥꯡ ꯄꯥꯏꯔꯒ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅꯅꯦ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯕꯗꯨꯗꯒꯤꯅꯦ ꯃꯄꯥꯗꯨꯁꯨ ꯑꯃꯨꯛꯇꯣꯏꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯒꯅꯦ ꯉꯥꯡꯉꯨꯅꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯩꯅꯦ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅꯅꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯔꯒꯅꯦ ꯑꯃꯨꯛꯇꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯥꯏꯗꯣꯛꯍꯟꯕꯤꯌꯨꯅꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯍꯦꯁꯣꯔ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯍꯦꯁꯣꯔ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯝꯗꯣꯟ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯝꯈ꯭ꯔꯦ ꯃꯍꯦꯁꯣꯔ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯄꯔꯞ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯍꯥꯏ ꯅꯪ ꯉꯁꯥꯏ ꯀꯗꯥꯏ ꯆꯠꯂꯨꯏ ꯏꯃꯥ ꯑꯩ ꯁꯥꯒꯩ ꯉꯥꯟꯕꯤꯒ ꯎꯅꯔꯨꯕꯅꯤ ꯎꯅꯒꯗꯕꯅꯤ ꯀꯔꯤ ꯍꯥꯏꯔꯝꯃꯦ ꯃꯈꯆꯥꯏꯗꯨꯗ ꯑꯣꯟꯅ ꯊꯥꯔꯝꯗꯕ꯭ꯔꯣ ꯊꯥꯔꯝꯃꯕꯅꯤ ꯏꯃꯥ ꯀꯞꯄꯒ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯣꯔ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯈꯣꯝꯗꯣꯟꯅ ꯇꯁ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯆꯥ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯆꯥ ꯃꯔꯛ ꯍꯟꯅ ꯊꯤꯕ ꯌꯥꯏ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯄꯣꯛꯁꯤꯃꯒꯤ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯂꯩꯍꯧꯔꯤꯕꯗꯣ ꯃꯍꯦꯁꯣꯔ ꯇꯥꯅꯤꯡꯗꯕꯒꯨꯝ ꯑꯁ ꯍꯥꯏꯔꯒ ꯆꯥꯛꯈꯪꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯗꯤ ꯀꯞꯄ ꯋꯥꯃꯜꯂꯛꯂꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯇꯨꯝꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯂꯥꯏꯔꯦꯟ ꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯒ ꯐꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯕꯛ ꯑꯃꯃꯨꯛ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯍꯧꯔꯛꯏ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯝꯗꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯄꯦꯔꯦꯛ ꯗꯨꯡ ꯆꯠꯄ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯕꯕꯥ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯃꯤ ꯌꯥꯝꯕꯨꯡ ꯅꯪꯕꯣ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯁꯤꯖꯥ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤꯅꯤꯅꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯃꯨꯛ ꯇꯨ ꯌꯦꯡꯉꯨ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯌꯦꯡꯉꯨ ꯃꯥꯒꯤꯅꯦ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯦꯜꯂꯨꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩꯉꯣꯟꯗꯅꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯛꯂꯒꯅꯨꯀꯣ ꯑꯩ ꯉꯥꯏꯍꯥꯛꯀ ꯇꯨꯝꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕꯅ ꯇꯨꯝꯈꯤꯕ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯃ ꯐꯪꯉꯤ ꯌꯥꯗꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯃꯨꯛ ꯇꯧꯔꯛꯂꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯣꯔ ꯃꯃꯥꯅ ꯀꯧꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯒ ꯇꯨꯝꯈꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯈꯣꯝꯗꯣꯟꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯆꯤꯡꯉꯤ ꯈꯣꯝꯗꯣꯟꯅ ꯋꯣꯏꯃ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯍꯦꯁꯣꯔꯅ ꯇꯧꯔꯤꯕꯗꯣ ꯀꯗꯔꯅꯤ ꯈꯜꯂꯗꯨꯅ ꯃꯥꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯛꯇꯦ ꯅꯕꯅ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯑꯩꯒꯤ ꯁꯝꯁꯦ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯄꯤ ꯃꯥꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯛꯂꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯣꯠꯄꯒꯨꯝ ꯈꯣꯔꯣ ꯈꯣꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯍꯥꯏ ꯃꯍꯦꯁꯣꯔ ꯄꯄꯥꯕꯨꯡꯅ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯦꯁꯣꯔ ꯈꯨꯝꯗꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯑꯥꯎ ꯄꯥꯕꯨꯡ ꯇꯥꯏꯌꯦ ꯍꯥꯏ ꯀꯅꯥꯅꯣ ꯊꯣꯡꯗ ꯒꯣꯔꯣ ꯈꯣꯠꯂꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗꯅ ꯑꯁ ꯄꯥꯕꯨꯡ ꯍꯨꯏꯒꯨꯝꯕ ꯑꯃ ꯑꯣꯏꯖꯔꯛꯃꯅꯤꯗ ꯍꯥꯏ ꯀꯔꯤꯒꯤ ꯍꯨꯏ ꯑꯣꯏꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯥꯝ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯨꯏꯅꯣ ꯆꯠꯂꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯦꯁꯣꯔ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯒꯤ
ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯗꯣ ꯃꯍꯦꯁꯣꯔꯅ ꯎꯍꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯍꯩꯁ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯁꯥꯒꯩ ꯉꯥꯟꯕꯤ ꯅꯠꯇꯕ꯭ꯔꯅꯦ ꯑꯣꯏꯔꯝꯒꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯂꯒ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯃꯍꯥꯛꯁꯨ ꯒꯨꯗꯨꯡ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃ ꯄꯟꯅ ꯆꯦꯟꯈ꯭ꯔꯒ ꯃꯅꯤꯡꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯃꯥꯅꯤ ꯃꯁꯦ ꯁꯥꯒꯩ ꯉꯥꯟꯕꯤꯅꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯁꯨꯝꯅ ꯀꯧꯔꯗꯨꯅ ꯃꯍꯦꯁꯣꯔꯅ ꯇꯥꯟꯅꯔꯤ ꯌꯦꯅꯈꯥꯗ ꯑꯗꯨꯝꯅ ꯃꯍꯦꯁꯣꯔꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯀꯧꯔꯗꯨꯅ ꯆꯦꯟꯕꯗꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯕ ꯑꯃꯗꯤ ꯈꯣꯝꯗꯣꯟꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯎꯔꯦꯗꯅ ꯁꯦ ꯇꯥꯕꯤꯔꯦꯗꯅ ꯃꯈꯣꯏ ꯕꯕꯥꯁꯨ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥꯁꯤꯅ ꯌꯦꯡꯉꯨ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯗꯅ ꯆꯦꯜꯂꯤꯕꯁꯤ ꯎꯔꯦꯗꯅ ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯔꯕ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨꯅꯅꯦ ꯁꯦꯝꯖꯤꯜꯂꯕ ꯉꯥꯎꯔꯕꯁꯤ ꯍꯣꯏ ꯃꯃꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯑꯩ ꯏꯊꯟꯗꯒ ꯂꯩꯕ ꯉꯝꯖꯍꯧꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯣꯛꯂꯛꯑꯣ ꯅꯪꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯇꯥꯟꯅꯔꯤꯕ ꯃꯍꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯈꯣꯝꯗꯣꯟ ꯑꯃꯗꯤ ꯅꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯍꯦꯁꯣꯔꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯦꯁꯣꯔꯅ ꯁꯥꯒꯩ ꯉꯥꯟꯕꯤꯕꯨ ꯇꯥꯟꯅꯔꯤꯕꯗꯣ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟ ꯑꯃꯗꯤ ꯅꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯦꯁꯣꯔꯗ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦꯕ ꯀꯅꯥꯗꯅꯣ ꯅꯪꯒ ꯇꯥꯟꯅꯔꯤꯕꯗꯨꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯅꯠꯇꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯣꯔ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯎꯔꯕ꯭ꯔꯥꯁꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗꯐꯥꯎꯗ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯍꯩ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯥꯏꯕꯗꯨꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯎꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯈꯤꯁꯤꯗꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯈꯣꯝꯗꯣꯟꯅ ꯃꯇꯨꯡ ꯊꯪꯉꯤ ꯑꯗꯨꯒ ꯅꯕꯅ ꯃꯃꯥꯡꯗ ꯉꯥꯡꯗꯨꯅ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯒꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯏꯁ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯈꯣꯝꯗꯣꯟꯒꯤ ꯍꯟꯗꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯃꯍꯦꯁꯣꯔꯁꯨ ꯄꯥꯈꯠꯄ ꯃꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯑꯩꯒꯤ ꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯝꯃꯗꯨꯅ ꯄꯥꯏꯕꯗꯤ ꯐꯪꯗꯕꯤꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯨꯕꯥꯛꯀꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯔꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯕ ꯑꯃꯗꯤ ꯃꯍꯦꯁꯣꯔꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯇꯗꯤ ꯎꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯩ ꯉꯥꯏꯈꯣ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯑꯩ ꯃꯗꯨꯃꯛꯇꯤ ꯃꯥꯟꯗꯦ ꯑꯩꯁꯨ ꯃꯗꯨꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯅꯃꯥꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇꯅ ꯀꯅꯥꯅꯗꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯌꯥꯅꯗꯕ ꯏꯃꯨꯡꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯅꯃꯥꯁꯤ ꯏꯃꯨꯡꯗ ꯄꯨꯁꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯕ ꯑꯃꯗꯤ ꯃꯍꯦꯁꯣꯔꯅ ꯈꯣꯝꯗꯣꯟꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯗꯤ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯂꯦꯞꯄ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯆꯩꯅꯥꯗꯣ ꯐꯪꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯣꯝꯗꯣꯟꯕꯨ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯦꯁꯣꯔꯗ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦꯕꯨ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯍꯧꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯆꯦꯜꯂꯤꯕ ꯑꯃꯗꯤ ꯇꯝꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯗꯕꯗꯤ ꯌꯥꯔꯔꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯌꯦꯡꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯅꯪ ꯑꯃꯗꯤ ꯑꯩ ꯑꯁꯤ ꯃꯄꯥꯟꯗ ꯁꯪꯗꯨꯅ ꯂꯩꯒꯗꯕꯅꯤ ꯀꯔꯤ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯂꯨꯈꯤꯒꯦ ꯆꯪꯉꯨꯔꯣ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯣ ꯑꯍꯤꯡ ꯃꯇꯝꯗꯤ ꯍꯦꯜꯂꯛꯂꯦꯁꯦ ꯍꯥꯏ ꯃꯃꯥ ꯑꯁ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯅꯦ ꯋꯥꯒ ꯑꯃꯇ ꯉꯥꯡꯕꯤꯔꯛꯈꯤꯅꯨ ꯐꯔꯦ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯍꯦꯁꯣꯔꯅ ꯀꯔꯤꯅꯣ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯁꯕꯥꯟ ꯅꯠꯇꯕ꯭ꯔꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯁꯦꯡꯅ ꯁꯥꯒꯩ ꯉꯥꯟꯕꯤꯁꯤꯕꯨ ꯃꯃꯥꯒ ꯃꯥꯟꯅꯔꯒ ꯂꯥꯏ ꯁꯥꯟꯅꯔꯕ ꯖꯥꯠꯂꯥ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯍꯥꯏꯒꯨꯝꯗꯅ ꯍꯌꯦꯡꯗꯤ ꯂꯨꯝꯃꯒ ꯍꯦꯛꯇꯃꯛ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯦꯁꯣꯔꯗꯨꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯈ꯭ꯔꯦ
ꯑꯗꯨꯝꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯗ ꯌꯣꯄꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯈꯣꯠꯂꯒ ꯒꯦꯔꯦ 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 ꯈꯦꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯕꯗꯣ ꯃꯍꯦꯁꯣꯔ ꯅꯕ ꯑꯃꯗꯤ ꯈꯣꯡꯗꯣꯟ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗꯁꯨ ꯃꯤꯅ ꯂꯩꯉꯣꯏ ꯆꯔꯛꯄꯒꯨꯝ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯈꯠꯂꯛꯏ ꯃꯈꯣꯜ ꯑꯗꯨꯅ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯇꯥꯖꯔꯕꯁꯨ ꯒꯦꯔꯦꯡ ꯒꯦꯔꯦꯡ ꯆꯦꯟꯊꯕꯒꯤ ꯃꯈꯣꯟꯗꯤ ꯇꯥꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯕꯥꯅ ꯀꯌꯥꯗ ꯃꯈꯣꯟ ꯍꯧꯅ ꯇꯥꯔꯛꯂꯤꯕꯅꯣ ꯌꯦꯡꯉꯨꯗꯅꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯊꯣꯜ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯊꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯥꯔꯤꯕ ꯈꯜꯂꯤꯕ ꯖꯤꯡꯒ ꯑꯁꯤꯗ ꯂꯩꯉꯣꯏ ꯇꯥꯕꯕꯨ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯇꯥꯔꯤꯕꯁꯤꯅꯗꯤ ꯃꯈꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ ꯃꯤ ꯎꯁꯤꯠꯃꯟꯗꯦ ꯂꯥꯏ ꯑꯣꯏꯔꯦ ꯐꯔꯦ ꯃꯤ ꯑꯣꯏꯔꯦ ꯐꯔꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯨꯈꯤꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯣꯡꯗꯣꯟꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯍꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯊꯣꯔꯥꯏ ꯃꯆꯥꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯅꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯑꯅꯤꯁꯨꯕ ꯇꯨꯂꯥꯟ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ